Band Lairung Purel Lekai Dagi Hojikna Fumlo Kairoi Awang Lekai da Leiba Fanjobam Rocky Singh Atopa Ming Inauton Amadi Taibangan ba Chahi Kuntrani Faraba Mioi Asi Miyam Dagi Sengkai Tungkai Taubada Chenaba Misak Amani Hairi Nakal Amarom da Security Force ki Atopa Kangu Amana Ngarang Imphal West District ki Lamsang Police Station na Konba Haibong Pokpi Maning Lekai da Thiba Humbagi Thabak Chathabada KCP PSC gi Active Cadre Ama Masagi Yum Manaktagi Faba Ngamki Faraba Mioi Adudi Tangzam Dinesh Singh Atopa Ming Monba Chahi Taramapani Faraba Mioi Asi Miyam Dagi Senkai Tumkai Tauba Amadi Nupida Chathaba Tongan ba crime singda Ain gi Wangmada Wayal Taubada Chenaba Misak Amani Amaromda Kaching District ki DSA Road ta Chathakiba Thiba Humbagi Thogdok Amada KCP Taibangan ba Group ki Active Cadre Ama Faba Ngamki Farba Mioi Adudi Kaching Ningthau Lekai Dagi Moirangthem Friendship Maitei Atopa Ming Melai Chahi Kuntra Mangani Security Force ki Kangbu Amana Imphal East District ki Porompat Police Station na Konba Bamon Lekai da Chathakiba Thiba Humbagi Thogdok Amada KYKL gi Active Cadre Ama Faba Ngamki Farba Mioi Adudi Imphal East District ki Brahmapur Mangchil Mange Makhongdagi Takhel Changbam Ibo Hanbi Sharma Atopa Ming Chauba Amadi Nutan Kumar Chahi Yankai Marini Hairi Security Force Nangarang Imphal East Bisnupur Amadi Jiribam District ki Tongan ba Mafam Singda Chathakiba Thiba Humbagi Thogdok Singda Masing Yamlaba Kutsu Kulai Amadi Bom Kaya Fagat Pangamkre Security Force ki Kangbu Amana Ngarang Bisnupur District ki Fubala Paton Maning Mamang da Chathakiba Thiba Humbagi Thogdok Amada Magazine ga Konana SLR Ama Magazine ga Konana .303 Rifle Ama SBBL Ama DBBL Ani Amadi High Explosive Mine Bomb Ama Fagat Pangamki Jiribam District ki Jarol Pokpi Village Amadi Mongbung Maitei Village Anigi Lonaba Mafam Amada Country Med Muzzle Loading SBBL Manga AK Live Ammunition Kuntra Humdoi Gun Powder Yauba Well Kuntra Baufeng Waki Toki Ama Lead Piece Chama Amadi Gun Powder Filling Iron Rod Taruk Fagat Pangamki Masida Natana Imphal East District ki Sagolmang Police Station na Konba Uranchiru Village ki Chingkong da Chathakiba Atopa Operation Amada Magazine Ahumga Konana 5.56 mm Insas Rifle Ama Magazine Aniga Konana 7.62 mm AK 56 Rifle Ama Magazine Aniga Konana 7.62 Gatak AK-47 Rifle Ani Magazine Tiauba 7.62 mm SLR Rifle Ama Magazine Aniga Konana 9 mm MP5 Rifle Ama Amadi Tongan ba Caliber gi Live Ammunitions Chaniga Kuntra Nithoi Fagat Pangamki Security Force Nangarang Jiribam District ki Mulargaon Village at Chathakiba Operation Amada Mioi Ama Brown Sugar ka Konana Fare Faraba Mioi Adudi Tamenglong District ki Faitol Part 2 Dagi Henkokai Singsant Chahi Kuntra Nithoini Mioi Asidagi Brown Sugar Yauba Soap Case Kunithoi Two-wheeler Gari Ama Amadi Mobile Phone Ama Seize Tawre Hairi Manipur Police na ngarang Chathakiba traffic drive ta punna chalan yangkai taruk issue tawkibaga loinana fine oina lupa lakh amaga lising kun khonggat pa ngamkhre loinana tha asigi tang kun tareta Chathakiba drive amada gari mari dagi tinted film sing lokthok tuna gari mapu singa wakhal taminakhre hairi Selin Digital na Sinduna Manipur da Warisin Purakpa Ngamdana Chahi Ani Hena Leirakliba Communal Conflict Asigi Matangda Kolkata da Khongjang Haina Mingthonduna August kun manga dagi kuntaret fauba numit humni chupna Khongjang Changsinkre Khongjang gi ahoba numit August kun manga da Kolkata gi lam Koifam Singh Amadi mi yamna tinba mafam tarani thoida Selin Digital gi chairman Fanjobam Lana Jitna Long Lived India Honorable Prime Minister, please visit Manipur. Long live Manipur. Haina Thaba Warol Yauba play card Paiduna Minute Taragi Oiba silent protest Amasu Chathaki. Hairi ba Khongjang Asi Changsin Kiba Mafam Taranithoi Adudi Victoria Memorial Complex Kaligat Temple Native Trail Park Tego Park Station Misal Park Butterfly Garden Swabhumi Nico Park Science City Gate
Yadavpur 88B Bus Stand, Park Street, Amadi Saraland Bhavan Complex ni. Khongjang asigi matangda Silin Digital gi chairman na haikibada Manipurda thokliba communal conflict asigi matangda warisin purak tabasi Manipur gi praja ama oina thamoi sokna nungaite asuk kuiraklaba asida Prime Minister na Manipurda lakpidana laibasi angakpa fawi masigidamak Silin Digital na sinjaduna Kolkata da khongjang asi changjingkibani Manipur gi miyam gi awaba asi ubiduna athubada warisin purakpiyu haiki Miyoi Karana Kangleipak Kanba Lup KKL asi RSS ki frontal organization ni Hairaduna Lup asi RSS ka mari lainabagi mawongda wafam kaya sandorakliba asi yumfam yaudaba aranba wafam ni haina KKL gi media coordinator na thadorakpa cherol amada sengdorakli Cherol asina makataraduna Hafiz Abdul Nur Kauba Miyoi amana mahaki Facebook page amada KKL gi matangda miyambu lana lamjing na bahotnari KKL hairiba lup asi atopo organization amataga makada thabak tawrakpa leitri lup asi maromdom lepchaba independent body amani amadi lup asi masagi oiba chana kanglon leizai lup asi na hek Safong lakpadagi hauna ngasi fauba yelhomi singi yaifa thaurang sing amadi India gi constitution na piba ngaklo gi makhada yelho furup singi nat amadi chatnabi bu ngakna thamnaba hotnaduna lakli maram aduna Hafiz Abdul Nur amadi asigumba aranba wafam sandokrakliba miyoi singna numit nini gi manungda sengdorakadabani maduna tabataragadi makhoi gi mathakta action laukhatnaba legal gi oiba mateng lauragani hairi Wakalon manaba apunba wama Kangleipakna tampakta leiba tongan ba mahay tamfam sangsingda paring nine na changsingduna lakpa laikhidraba miyam gi luching purel chingsubam oza akabagi photo thetpagi khongjang ngarang su Kakching district ta leiba school tareta photo thetpagi khongjang changsinkre School sing adudi Grace Quarters Academy English School Kakching Victory High School Kakching Mary Immaculate Catholic School Kakching, Martin Grammar School Kakching, MMS Genius Academy School Kakching, Kakching Public School Kakching, Amadi Padma Ratna English School Kakching ni. Ngarangi wamagi khongjang adubu sagatladuna mafam dugi school gi oza sing mahairoi sing na harauna saruk yaduna amadi taramna opi bagi damak amadi angamba sel gi tembang pibirakpagi damak wamagi maikeidagi pumna makpu thagatpa phongdorakli ngarangi khongchat adu wamagi president Moirangthem Naukhomba Maitai na luchingbaga loinana Kakching district tagi wamagi secretary art and culture gi thopubiribi Laishram Sanathoi na guide taubaga loinana thaumi kaya saruk yakhi khongchat aduda wamagi president M Naukhomba na Oza Singh amadi Mahairoi Singh da luching purel asigi punsi wari liduna tahanki amadi luching purel asina hinglingai amadi punsigi aroiba mikup fauba Chokthaba naidana lamdam sigi lol mayek amadi inat chakot hannaba hotnabada natana ching tamgi apunbagi saktam sagatnaba kanna hotna biramki amadi matamdugi lengakna mahakpu kayarak fazinduna NSA fauba panduna kaisum sangda thamjinbiki Luching purel asigi punsi wari asi haurakliba mahairoi singna hena khanghaunabagi pandamda school syllabus ta hapnaba kanna hotnari haiki loinana wamagi khongjang makhatana tampaki school khudingmakta leptana changsinkhigani school gi authority singna so wamagi khongjang asibu sagatpiyu amadi mateng pangbiyu haina appeal tawki hauzik sanabagi paw amuk pizari India pumbada pangthok nariba National Sports Day gi thauram ngasi Sports Authority of India SAI STC imphal na sinduna imphal gi khuman lampak ta pangthokre Sports to promote peaceful societies haiba hiramda pangthokhiba achamba thauram adu tongan ba sanaroi kayaga loinana Dronacharya awardee Leisangthem Ibomcha Singna athoiba lengbirakpa oiduna hawdokhi National Sports Day gi thauram asigi saruk ama oina laikhidraba hockey legendary Major
Dhyan Chandgi Mafamda Sai STC Imphal gi Center in charge Mainam Ramani Chanuna Luchingduna coaches staff amadi sanaroi singna lai katuna ikai khumnaba utki Thauram gi saruk ama oina entertainment program kaya su pangthoki Thauram aduga mari leinana Dronacharya awardee Laisangthem Ibomcha Singna ngasi pangthokliba National Sports Day gi Thauram asigi matangda Wafam kaya thambiki bagaloinana India gi sanaroi singna malem gi thak fauba yoba ngamna ba hotnaduna masak naiba sanaroi oinabagi damakta afauba sanaroi kaya gi matau tambat tangai fade hairaduna sanaroi singi pukning thawatki Service Recreation and Organization of Youth SROY na Sinduna ngasi Anirak Suba Singzamai Constituency Member of Legislative Assembly State Level Open Chess Tournament Hodokre. Chatli Batha asigi kuntramathoi faba pangthokadoriba tournament asida punna sanaroi humfudara humdoina tongan ba category mari under 11 under 15 veteran amadi open da saruk yaragani. Tournament asida Manipur gi oina ranking yaurabar rated sanaroi kuntramathoi su saruk yari. Round mapan sanagadoriba tournament asi haudokpagi thauramda Imphal Municipal Corporation gi Mayor L. Lokeshwar, Ward number 16 gi Corporator TH Eliza, amadi SROY gi President NG Indrakumarna, mathang sitna Chief Guest of Honor amadi President Oiki. Tournament haudokpagi thauramga mari lainana Chief Guest ki warol piraduna Mayor L. Lokeshwar na fongdokhibada tournament asidagi afaba sanaroi kaya thoraktuna lamdam asigi mingchat purakpada thaudang lauminasi haiki tournament asi anil suba pangthoka tournament asina takpadi mathang pathang tatharaga magi manipuri oina national di thakta international di thakta sanaroi mase Sabang jadi sanaroi haibra yang dimaksudnya ada masda apagi sini langgi ba siroi clubna apa kelas laiba sanaroi putiraga Manipur gi urung himne haibagi thana badu kamde All India Football Federation gi mityeng makada Assam na yumbu oiduna chatliba tha asigi tangkun mathoidagi hoduna Jorhat ta chatharakliba Sub Junior Girls National Championship Tier 1 in final match Manipur amadi Uttarakhand na hayeng sanaragani. Championship asigi ngarang athengbada sanakhiba semi final match ta Manipur na Bihar bu goal manga marida maithiba piduna final da kingdaba ngambani. Sanakiba match aduda team anina match ki apiba matam loibada goal ama chanaduna draw oikibada penalty shootout pangthokibada Manipur na goal mari amadi Bihar na goal ahum chanduna Bihar maithi hauduna Manipur final changba ngamkhibani. Panbayabadi championship asida Manipur gi oina sanaroi taruk AIFF na sanaba thingzinduna thamlibani. Team asibu I Prameshwari na head coach amadi A Susila na assistant coach oidi. Hojing maruiba pa amukahan na pizari. Security Force na chathakiba thiba humbagi tongan ba thongdok singda lalhauba mari fare rotuna thamlamba khutsu khulai kaya fagatpa ngamkhre amadi drug ka konana miyoi ama fare Manipur Police na chathakiba traffic drive amada punna chalan yankai taruk issue tawkhibaga loinana fine oina lupa lakh amaga lising kun khongatpa ngamkhre Amadi India Pumbada Pangthoknariba National Sports Day gi Thoram Sai STC Imphal na su sinduna Khumanapakta Pangthokre Pungza si fawbada pizaba ISCOM gi Manipuri pau matang silosinjare amukahana khurumjari